Nangna karigumba kanda khanba yaukhrabara karina nupa amabu tasengna attractive ohenge aina ngasi hairibase yengba nungaiba khaki natte maramdi asengba attraction di karigumba amani nung yawna yawba karigumba amani nang ihot honadrasu ikai khumnaba amadi thagatningbagi pukninggi ithil pokhanba mingonda aduga aikhoina khangadabadi sigi qualities khaije aikhoida hanadagi yawjaramba yai aikhoina khangudrasu ngasidi aikhoina khangdokminasi 5 powerful signs aduna proof tawba nangse yamna attractive oiba nupani haiba psychology amadi stoicism gi wisdom gi matunginna video si loiba faw mijeng taminasi marup mayam maramdi aroiba sign sina nangbu mayam dagi thoidok hendokpa ohenba amani ahanba sign di confidence ni confidence haraga napal tawba apaw sabagi natte masidi isana isabu karam haina loina ge haibani aduna yamna attractive oiba nupadi khongpham cheli apik pa thabak khaida soirakpana mangonda pakhatpa phawande khallu rongi maming leiraba ningthau Marcus Aurelius ki matangda mana ing tapna pukning wakhal phathana lekhi romna leptana lan mayokna rasu rajniti ki chayen aba mayam mayokna rasu magi meditations ko larikta irami aikhoina ngamgadaba potpu control tawba amadi ngamdaba potna karino khangna isana yajaba sigi isabu khudum chanbagi thawna sina migi pukning chingjalli nupina thagatli nupana respect tawi amadi society na notice tawi aduga mi ataina pressure mayoknaba kanda matha sai adubu nangna ingtapna kulloina leiba nupa oiradi masina yamna magnetic oi ani suba sign di nupa amada yawba yaba yamna attractive oiba lamchat mayangi maraktagi amadi migi approval fangnaba honadabani haibadi mina nangbu yabiba fangnaba honadabani Stoic ki maming leiraba philosopher Seneca na hairami migi opinion gi mikha pondanaba yamna attractive oiba nupa amana mingondagi likes attention yabiba phangnaba koitan tanaroi makoina ka amada changpa kanda makhol thokna ma yauri khangannaba honaroi makoina migi attention pambagi nataba maramdi makoida migi attention daka oide makoidi makoigi tokthorokpa thabak mindset amadi self discipline na masabu takchai marup mayam ahum suba sign karigumba thabak amada tasengna pukning changbase yamna pukning chingjaningai oi aduna pandam leiba nupa amana karigumba skills ama mapung phana hainaba hotnaba oigera business ama semgatpa oigera natraga masabu improve tawnaba hotnaba se yamna attractive oi maramdi masida magi punsibu maigei chumba amadi magi commitment gi energy do mayam ubangami Seneca na hairami ihan hamada nasada haijau karino nangna oigedaurise adudagidi pangthokpham thokpado pangthoku karigumba nangna nangondagi hena chawba ma phangnaba thawai hakchang yauradi nangse attractive oibada natana unstoppable oini mari suba sign di nupa thokpa nupa amana makhol hawna law khot tawroi mingonda tahannaba mina mabu respect tawi magi tokthorokpa actions na mi amagi character na akhwaidagi ahenbani aduna nangse thajaba yaba mira haidokhiba wa ngakpa mira aruba awawa phibamdasu nasagi principles ngakpra aduna wa ngangba phaba mi miyamgi sangsar sida attractive oiba nupadi makhogi tokthorokpuduna khangalli wahi khakna nataba manga suba sign sina akhwaidagi ahenba sign ni kariguma nangna wakhal choithoktana nasabu loinajabada comfortable oiradi atangba power ama phangabani Marcus Aurelius na hairami mi amana mafam ama hektadagi ing chikna nasabu khangjaba ngamoi isagi thawai sinatana aduna nupa amana toina miga loinaba wakhal choithohanba yaba pota daka oiraba nunggi shanti phangba watli adubu karigumba nangna nasabu loinajabada nungaijaba phawradi masi attractive oibada natana powerful oi aduna marup mayam hairiba science mayam sidagi nasada yawa kayamna thengnage mangamak yawbra natraga khara adubu asengmadi sida leire mipum khudimakna sigi lamchat khaije semgatpa yai masidi genetics ki nate masidi discipline mindset amadi action gi ne